KRA ge army ship siraga leram lay khopum da Kuki na Naga sing da attack chenakhre su militant group ama oirba KRA ge army ship cycle bazar da leiba masagi mayum da overdose da ngara ahing siraga leram la hadi pawsana makhata na haribadi laikhraba KRA ge army ship adugi mamingna Roni hangsing kawi ngarang amasung Ngasi Kuki ba hinong yamatong pung amataba matam da cycle bazar da leiba mahaki mayum da overdose da laikhidabane KRA ge army ship asi drug addict amani mahak laikhidraba matung ahing pung ani makhai taba matam da search ki bell khingduna miyam da pau pi khi laikhidraba Roni hangsing masa ahom amasung mahaki loina bi lehori mahaki loina bi asi hauze Southern Hills Autonomous District Council ADC da oza oibane haidi Amarom nga sayuk pung tara makharom taba matam da None District ki khopum da labuk da thabak suduna leiba Naga lomi sing da Kuki khulai paiba sing da nongmai kapsinduna attack chenakhre adubu laibak phaba da ki thodo adu da kana amata asopan yahodre adubu lomi sing adu mafam adu da ki thawai hengna ba mana thopo mai kai da sena duna mayum sing adu yaurakre thodo adu na maram oraga mafam adu tension wang na leiri haire panbai abdi thasi ki taram du da su None District ki manung sanba Zaujang tek ta Kuki khulai paiba na Dolang Bilestagi Wilson Thanga Chiru Koba ama nongmena kaptuna hat kiba duga mioi anina sohan kiba ki thodok laikhrabane thodo adu da senariba mioi sing phadriba phawba asiba haksang lauroi haina haujiksu Wilson Thanga Chiru ki haksang rims ki mok ta leiribane haire Pastor ani yauna Naga taru phakiba thodok ta senabani singnaba Kuki village volunteer guard mari combined force na fare hari Kuki amasung Naga ani gi marakta chauna ungkhanariba sigi manung chana hujuk phawba mafam khangdana leiriba konsa khuldagi pastor ani yauna Naga taru phakiba gi thodok ta senabani singnaba Kuki village volunteer guard ki mioi mari ngarang combined force na phagat khre pharba makoi mari adudi kangsup ki Patbung Bilestagi Thangkomang Khongsai Chahi Yankamathoi New Kaithelman bigi Mobung Tongdagi Saikholet Khongsai Chahi Nipu Luminthang Dinyal Chahi Kuntaret amasung Kangaulal Khongsai Chahi Kuntra kawe makoi singasi Kangpokpi District ki village volunteer group ki members singni makoi singasi miyamdagi nam haduna sel khaiba anti social activities sing amasung criminal gi oiba thawong sing sathaba yauna lona yada moongda nongmai paiduna miyamda kihan khanganbagi thodok singda hak thengnana senaba miyoini Makoi mari asi haukiba me taraung da lailon bai fai Kuki village dagi konsa khulgi mioi tarani panjauna punna mioi kun phakiba ki thodok ta senaba oigani hairi Kuki khulai paiba singasna phajin kiba mioi kun nasigi manung da taramari thadokraga tarukna haujuk phawba thiba khangduna leiriba sigi matang da Manipur police CRPF amasung Assam Rifles na ngara khanaba paw ama phangbadagi P molding amasung lailon bai fai khul anigi marakta leiba intervillage road ta chatakhiba operation da makoi mari adu phagat khibane makoi mari sigi mathakta FIR lokhatuna investigation chathaba haukhre makoi mari asidagi mafam khangdana leiriba Naga taruk asigi matangda karigumba kharadi khangba ngamlagani haina thajaba leire haire Lupna Larokpa Warep ki apa phata masana lawjagadabani haina association na phongdorakre YTB local YTB khunau hairiba mafam asi Thobal district amasung revenue ASO gi makhada leiba miyamna khangnaraba lawpham amani mafam asta sports university sage tawrambadagi tokhraba matungda mafam asi hanagi lawmi amasung patadar singna laingakta haijaduna lawpham asi amuk mapuda pinaba honaribani haina 44 YTB local farmers and land owners development association na thadorokpa serol amana haide zerol sina makhata na haibana masigidamakta patadar sena member oidana sember loop amana matang kuina tagi resta tawraba mamingna D44 YTB local farmers and owners development association haiba amasu leiri hariba sigi maramda hojik state government ka case process tawnaduna loisangda leiribane asiguma tangka asida kanagumbi singna loop asibu khangbi ubidana masa ge kanana bu moongda lengakta process tawbagi thabak chathaba oiroidaba wafam phongdoknaba awangba thaki mafamda insist tawba haija khosabana chingba amade insenbana chingba tawbigadaba leirabade handokpiyo lob asiga hana tanabiyo kariguma lokfam asi masagi lanagi kananaba lob asibu na thaiduna masage apamba dukha tungoinaraga lokfam asiga mari lena thabak tawraklabade lupki warep ki afa phata masan lawjagadabani haire Phajin kiba Naga misam condition yaudana thado haina new second gi tribal market wakan mi phamsa thakre Deputy CM Nemsa Kibjenda Maral Siba Lepu haina Kangpokpi da Kuki singna release chatkre Stop mouthpiece of radical violence! Stop mouthpiece of radical violence! Stop mouthpiece of radical violence!
Assam Rifle Leiraga Kukina Nomai Kafanba, Mr. Miamda Akitu Zung Fauba, Wahaiwata Sizinara Faubada, Usinadana Laibana Irang Hena Tolakadra Kanbadagi, Ukul Districti Mapam Sing the Tankul Nupisingna, AR Sing Satoka Sintoba thingre Hade. Numit Humnigi Manung the Senaba Kuki Sing Fargani Hana Siam Kiam Sana Pondora Krehana social media Sing the Taganara Clay. Hais Tanghwalian Gangte Elias Jimmy Bo BSF ki Inspector General Oina appoint Taukrade Panduna Ladeba Garis Infal the Puraknaba Akanaba Taurang Paikatlu Haina Pondora Cray Haukiba May 13 the Kampopi District Kotland Manakta Leba 0. Sahibung Kulda Masakang the Bakukini Singnaba Kulai Paiba Kutbu Amana Tado Puruki Maming Leda Church ki Pastor Home Heart Kiba Todok Yaning the Pondopa Amadi Sanapati the Nagasang of Fazin Kiba Kuki Misam Taramali condition Amata Yaudana Tadok Naba Kuki in P Manipurna Lauto Kiba Pungni Punipangi sat down Makatana Sangdo Han Kibadage National Highway number 2 Imphal Dimapur Lambigi Sanapati gi Mayang Khang Mau Amadi Nagaland gi Ngaukai Khojumada passenger puba bus mal puba truck amadi DI Tata Puna vehicle chatruk Yankai Rom Panduna Lerakpa Numitarani Twini Hand Kraba Pauba State Langana Panduna Lediba vehicle Makal Sing Imphal the Puropangam the Pada Manipur Lomilub Nakanamo on the pain of Pondor Pogaluna Haujo Panduna Lediba Gari Sing Imphal the Puroknaba Kanaba Taurang Paikalo Hade Imphal Dimapur Lambida Seleba truck bus samadi DI Tata na Singba Gari Makal Kiagi driver Singna Puriba line Karsagi Sent Pharmacy Maro in the district boundary gi intricate Amadi Maro in the transport department Singi check posting the Salan Kaknaba Amadi San Tanaba Polam Sing Lainaba sent from the ne Numitarani Thurom Senapati gi Mayang Kang Mau Gate Amadi Khojumada Faiduna Leraklaba driver Amadi handyman Singda All Manipur Road Transport and Motor Workers Union gi Mijang Makhada Senapati District Drivers Welfare Union Surface Transport Hills Area Drivers Welfare gi Mihusing Yauna Mau Imphal Market Association gi Thomi Sing Asu Awaba Nanglaba driver Amadi handyman Sing the Sana Tanaba Polam Sing Yauna Thaknaba Ising na Sing Batoy na Mateng Pang Bikibado Manipur Lobi Lopna Thagalakle Serasida Aruba Thodok Watuk Kya Thoklaba Sumyam gi Damakta Tangai Fadraba Polam Makhal Kya Leptana Pusilakna Bahona Riba Truck Driver Amadi handyman Singbu State Langaki Transport Department at Tawai Bidribisi Angapui Makoibo Imphal da Soyam Yauduna Puraknaba Home Department Amadi Transport Department ga Koksung Sinaduna Akanaba section Taurang Sing Paikat from Tui Loinana Metra Home Deki Torakiba Kuki Amadi Naga Purok Anigi Mugnabasina Kai Sengbo Sinama Puraknaba Minister Amadi Home Minister Ani Namapung Oiba Taudang Lauduna Kuki Amadi Nagagi Lawmaker Singa Atuba the virtual mode Natraga Haktengana Wari Sana Nabahonaga Dabane President's rule manung the thang dona thoramba eviction gi thabak kongol gumna takhre nagama paldagi khuya thong phawbagi lambi amasung footpath mapu pandre hadi kumja 2022 gi March tagi likhalakiba Manipur lega adubu February Mapan 2025 ki nungthil de resign to holaba matung February 19 2025 tagi horaklaga tha taruk ki matam sado haduna February 2026 alok thokiba President's rule gi matamda Manipur gi district singi deputy commissioner singna piba paukta ki matungina tongan mofam singda lam khopsin ba lambida dukan sajin ba hotel phamjin ba amasung lambida gari parking on thoktuna seasonal ba singi mathakta thauraba eviction gi thabak sing paikhatuna ukai taktharaga Lokthok Han Krabasu, Hosik February Mari 2026 ki Nungthildagi Linglakliba Anova, Lenga Asidagi Matamdadi, Eviction ki Thabak Thoram Punama Kongol Gumna Takhre, Marilenaba Deputy Commissioner Singna Athawa, Thangumna Chathakeba Eviction ki Thabak Sing Kau Thopa Honaraklay, Lambida Masagi Dukan ki Potsai Sing Thamjinba Dukan Sajinwa Masung, Gari Khamjin Manasingwa Amuk Taunaratuna Lambi Sing Damiam Satoka Sintaubudu Kudung Sadaba Kayama Nahale. Pibam Sing Asigi Manung the Imphal City ki Khwaidagi mi chinba lambi singi manung da ama oiriba Naga Mapaldagi Khuyathong Phawbagi marakta leiriba lambi si Nageta gari macha amasung achausin mahusagumna park toksinnarakle lambi paring asigi Nageta kagum haiduna phamliba dukan singda pochei leiba lakpa miyosing asu
masana purakpa garising mafam chana khamlaga pochei leibagi mohutta lambi mayada khamjindun thamlaga pochei leibagi thabak chathanarakpana miyamda khudong chahandrei lambi paring asida khongna chatpa ahalaman amasung footpath singda chatpa mahiroi sing yauna miyoi kya maning tamna chathokasin tawba ngamdrei lambi asigu mapanda dukan phamliba singna lambi ge saru soksinna makhoina yoliba pochei sing puthokduna paichinba amasung yanduna thambagi chanabi amu hanjilaklei thawung singa sina haribu lambi matia si hanagumna khwaidagi chinba imphal manungi lambi ge saru ama oiraklei ana yagyawna athokai gi chathokasin tawbada khudong chahandre naga mapaldagi kuyathong phawbagi marakta chatnariba lambi asidagi rings road ta changsilaga layang sang asida lakwa anabasingda amuka hena khudong chahandre haide lengang eviction chatharabusu wakhal tagadaba miyamna tadabadagi footpath mathakta dukan phamjinba yauri maramasna mari lainaba authority amasung akanba eviction chathakiba singna lambi matiasi amuktanga hanna yengsin haningi hairake BJP da miyoi kya yaurakhre amadi taramna okhre mikhal mayada mahausadagi adumak tawduna lakpa chanabi ama oina status dasu Manipur Legislative Assembly gi mikhal mathang sahida tawraba yaba maramna tongan political parties sing da yauramba miyoi sing atopa party sing da yaunaba horaklei sagolban AC gi oina so ACS gi manungda laiba imung humudra gi miyoi sing nauna BJP da yaurapa galena nauna BJP da yaurapa sing ase ACS ki MLA RK imona taramna okhre Khetragaon Assembly constituency ki oina su hana atopa political party da yauramba nupi kya BJP da nauna yaurakhre amadi nauna yauraklaba nupi sing ACS ki hana ge MLA nahakpam Indrajit na taramna okhre nauna yauraklaba nupi sing adu kongpal khaidam laikai ki polling number 4 by 15 4 by 16 amadi 4 by 17 dagi ne hade hariba polling sing dagi nauna BJP da changlaklapa apadi polling asida laiba hana ge MLA Indrajit ke supporter sing ge oiba get together ama haukiba nomajin numita thambal khong sabal laikai da laiba hana ge MLA and Indrajit ki yumda pang thoke hade Phajinduna thamliba sing thadok number CSO singa wari sanari hana Govindas na phongdokre kuki amadi naga phuruki miyoi singna phajilaga hostage joina thamliba sing thado hanna balengak na wari sanabagi thabak sing sathari hana Home Minister Govindas konthaujam na phongdokre Manipur Police ta no bagari samriga homudraga tare senabagi ahanbu Manipur Rifles compound pangthokiba thauramda pawmisinga unabada phajinduna thamliba sing thado hanaba honari haiba wafam Home Minister na thamlakhibane panba yabadi thasigi tarawmda Courtland amasung Kojim gi marakta khulai paiba singna ambush tawda mi ahum siraga manga sokhiba thaudok matungda Kuki na Naga amadi Naga na Kuki phurukki miyoi sing phajinakibadagi haujuk phawba thadoraktana lairibade awanglomda chien khraga makharomda tanaba topiro haina phongdorakhre Manipur da hujik phurup anigi marakta micham yam phajinduna hostage oina thamnaraba phawbada BJP lengakna tumina khangsinadana leiri huran matung mairingba awanglomda chien khraga makharomda tanabagi thabak tokpiro haina Manipur Pradesh Congress Committee ki Vice President Loitongbam Tilotamana phongdokre ngarang Imphal VT Road leba Congress baban da pangthokiba pawmisinga unabada Loitongbam Tilotamana hai Manipur da sanglaba matam asida tangdulai tadaba mihat mipun mipha mipun gi thawong kya leptuna chatharakloba phawbada irang asi chapchapa warachin purakpa ngamdana leiri kanagi mafamda wakalaga amasung haijaraga irang asi nemtha handuna santi hanjin hanba ngamgadawribano haiba khangba ngamdre haiba wafam thamladuna Manipur da haukiba chahi ahumrogi mamangdagi thorakleba irang asina tongana thamlaga haukiba tha ama ani asida Manipur da nahongnana Naga amasung Kuki gi marakta ungkhanaba thokpa yauna pamdaba thodokya hena kansinda maongda lakbe haike nakanani da micham kunnom phajilaga hostage oina thamli haba wafam thamlutuna phajinduna thamliba nakalani micham sing adubu miyoibagi minuksi yenglaga tekta kaidna nakanani ge imung manungda khusinabi haina su mahana phongdokhe lengak nusu hiramasigi matangda akanna miyeng sangduna sena naba honabiyo BJP gi lengakna hujuk phawbada nakanani gi khunja singda phajinduna thamnariba hostage sing adu tekta kaidna thadokpiro haina lebak miyam khangna apil tawkiba laite haba wafam phongdokhe Thau sizinaba hantanaba numit mangani khak thabak tawhankhre hari malengi oina crude oil gi mamal asumasung wangkalakpana thau phangdabagi awaba mayoknaribasida lengaki apil matungina thau sizinabagi chang hantanabagi damak Tripura lengakna lengaki office sing seol amagi manungda numit mangani khak thabak tawhankhre cabinet mi phampang tholo matungda cabinet ki spokesperson Sushanta Chaudhary na lengaki office sing ningthokabadagi irai phawbudamak
ayuk pung mapan makhaidagi numidang pung taruk phawba hanglagani hana lauthokhe Ronaldo Laisramna anauba galaxy ama puthokre Loktak Pat ki maming lauduna Loktak Proto Cluster haina mingthon khre haidi Manipur ki astrophysicist Ronaldo Laisramna lusingba team amana sahi billion 12.6 suraba anauba galaxy ama puthokpa ngamkhre galaxy aduna universe asida karamna ungduna satli habadu kupna yengsinba hawkhre haidi nauna discover tawraba galaxy adugi maramda The Astrophysical Journal letter koba malem ki thakta phongba journal amada phongduna miyamda khangan bangamkhre anauba galaxy adu Manipur ki Loktak Pat ki maming lauduna Loktak Proto Cluster haina maming thon khibaga nauna discover tawriba galaxy adu yamna ngalingai matamdagi leraklabani haina astronomer singna phongdoknarakle galaxy sing ase gravitational force amana singsinduna galaxy ki sabul natraga cities of galaxy oina semduna leiri haide tijinba singi matungina galaxy asigi mawng mataw se universe asina sahi million 1.2 sorokpa matamdagi leiraklabani haiba khangba ngamkhre Loktak Pat ta phumdi sing samjinaduna leibagumna ubaduna maram oiraga nauna puthokliba galaxy adu galaxy marina punna samjinaduna leiba uba phangli haide National Astronomical Observatory of Japan da researchers oina Thabak tawriba Manipur dagi Dr. Ronaldo Laisramna phogdokibada mahana mahaki pona pham Manipur e kai khumna bodpoina nauna thengnariba galaxy adugi mameng Loktak Proto Cluster haina mameng thon bani hairi Loktak Pat asi Manipur bu sakta ko yamna maru oiriba pat amani nauna uba phangliba galaxy adu Loktak Pat ki mameng lauduna mahaki pona pham Manipur ga park sauraba universe asigi mari lena hanaba sin bani hairi Loktak hariba ming asi universe asigi puwari da lengdana amadi khongthang ama oina lehauragani malem gi thakta thijiliba tim aduna Subaru telescope amasung James Webb Space Telescope ki matengna prithvi dagi yam lapna leiriba galaxy sing amadi cluster sing maramda thijinduna lakle researchers sing adugi finding matungina universe asigi anganba sarukta yamna kungba dense environment ama leire galaxy sing adugi maong matawasi yamna kungba maongda leiba ubaga loinana atopa galaxy sing ga sauna khenaba uba phangle nauna phangliba galaxy adugi akoibada leiriba maong matawasina galaxy si karam tauna chalibano amade semlakkibano haiba khangnanabugi lamjing ama oiri haire UCC na tribal singbo asokpale haloi community de yeknabagi langda thudana batakshin khre Union Home Minister Amit Shah na labasi sinba thongna chana ka doriba Uniform Civil Code UCC na kariguma makhala matagi maongda tribal singbo sohanba leiroi loinana issue asigi matangda aranba pau sandoktuna yeknaba singi lalongda thudana batakshin khre New Delhi ke Red Fort Ground da Brisa Mundagi samgaya khairak subama pokumon ga mari lenana janjati suraksa mansna sinkeba janjati सांस्कृतिक samaganda wangangbada Amit Shah na wafam sing ase phongdokibane Amit Shah na makha taraduna BJP na lenga paiba state singda UCC thabak oina chalairapu matamda tribal community singbo akhanaba khudong chaba kya pi gane hana thajaba thamke hauju leba asida Uniform Civil Code na tribal community singbo makhoi gi nat amasung sanabi khakta natana handagi leraklaba makhoi gi rights sing adu mangjagani haina aranda pau ama sandokliba adu da thajaba thamloidabani haina Amit Shah na makha ta na phongdoke